Kokomi Taurang Makhada Yelhomi Kanjanabagi Mifang Ngasisu Mafam Kayada Pangtokre Suda Lairiba Kuki Lalhoba Sing India gi proxy army ni haina Kokomina Phongdoragli Delhi gi Yaka Yenglaga Aduktona MLA Oiba Ikaiba Fawi haina Film Forum Manipur gi Hanigi Chairman Oiramba Samde Saba Mangol Downa Phongdoragli Coordinating Committee on Manipur Integrity Kokomina Sinduna Yelhau Kanjanaba Miyangi Amatoiba Warep Launaba May Ahumda Pangtokadoriba Miyangi Mifam Astigi Maoinana Thasigi Kuntra Pabo Lekai da Miyangi Mifam Pangtongnaba Kokomina Khangan Kibagi Matung ina ngasisu tongan mamafang kayada Miyangi Mifam Pangtoki Sana Kaitel Community Hall Sawombung Community Hall Tendongyang Community Hall Loitam Kunau Kamnang Community Hall da Kokomi gi Lusingba Sing Saruk yaduna ngasi Miyangi Mifam Pangtoki Sana Kaitel Community Hall da Pangtoki ba Mifam aduda Kokomi gi convener Khuraidam Athauba LSKDA gi President Moirangthem Jila Lampel Sana Kaitel Nupi Kaitel gi President Ningthaujam Nandita amasung Film Forum Manipur gi Hanagi Chairman Samde Saba Mangol Downa President Member Oina Saruk yaki Mifam aduda wangang laduna Film Forum Manipur gi Hanagi Chairman Samde Saba Mangol Downa Miyangi mihut oina lairiba Aikhoigi MLA singna Mating Pudokna Luchingba ma oina thabak tawba ngamdabada pendaba phongdoki Manipurda ngasi oiragliba phibam asida Delhi gi Khudombida chatpagi mahut Aikhoigi MLA singna Mating Pudoktuna oiriba phibam asida Aikhoi Makhada na Delhi gi Yaka yengdun leiba ngamlaroi isana MLA dagi resign tawre haina Thongna phana pham thadokpa ngamba MLA amata thuraktabada mahangna pendaba phongdokpaga loinana Delhi gi Yaka yengnaga aduktona MLA oiba ikaiba fawi haiki MLA masing suna popular government ama semba ngamdaba asina miyamna iramdam asi kanjanabagi yellow furuk kanjanabagi kholau lawgadaba adusu MLA sing asi leibana Mangam sangamdre maramdi makhoi leina miyamna lawba haibasi huina khongadabada gadana khongbo oina tagani aikhoigi mihut oina leiriba makoina miyangi apamba khangna thabak tawgadabani tawba ngamlaroidaba leirabadi pham thadokpiro miyamna thongna leina thengnadarage haiba wafam thangki N.Biren Easter Sunday gi yaifa paudel piragli Prabhu Jisuna sikraba matungda amu hana hingalakiba numit adubu ningsingduna ngasi malem pumboda pangthokliba Easter Sunday ga mari leinana hanagi Manipur gi Chief Minister Nongthoma Biren yaifa paudel piragli social media da thagalakpa yaifa paudel gi post amada Nongthoma Biren na hai Christian lining chatpa singi senglaba numit Easter Sunday na lakpada miya maru ina Christian lining chatpa singda yaifa paudel pijari numit asi asa yaikai hanba anauba sayon Thajabagi Pangal Amadi Minungsigi Saglon Utpa Senglaba Numini Easter Sunday na lakpada miyoy kudingmaki Tamoy nungda Ingtapa Amadi Miyoy ba kunaibu Tamoy Sengna Wakalon Yakaiba Oirasanu haina Phongdoragli Assamda PLA gi Cader ama Phare Aina Thingraba Lalhaulu People Liberation Army PLA ni haiba miyoy ama Assamda faba ngamkre Assam Police na faraba miyoy adu Manipura chathagiba tongan ba thokdok kayada chenaba miyoy ni hairi Gajaras Intelligence ki matenga loinana Asangi Basista Police Station na Guwahati gi Platan Bazar da laiba hotel amada lotuna leirambadagi faraba PLA ni haiba miyoy adudi Kakching District dagi Mayang Lambam Bobby Kawi hairi Assam gi DGP is Marinan Dekana Paumi Singda Phongdokibagi matungina Sahi Kunithoi suraba Mayang Lambam Bobby asi Manipurda chathakiba armed activities kayada hakthengna na chenaba misangni haina news agency gi reporter pali